ꯃꯊꯪꯒꯤ ꯋꯥꯍꯪꯁꯤꯗꯤ ꯏꯅꯥꯎꯅ ꯃꯈꯥ ꯇꯥꯔꯛꯄꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯄ꯭ꯂꯥꯟꯁꯦ ꯀꯔꯤ ꯂꯩꯒꯦ, ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯈꯪꯉꯁꯤ꯫ ꯑꯩꯁꯦ ꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯒꯦꯅ ꯈꯜꯂꯦ꯫ ꯗꯣꯛꯇꯔ ꯑꯣꯏꯔ ꯀꯩꯗꯧꯗꯣꯏꯅꯣ? ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯠꯂꯞ ꯑꯃ ꯇꯥ ꯂꯩꯅꯕꯅꯦꯕ꯫ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝ ꯊꯥꯔ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯧꯕꯥꯜ ꯊꯧꯗꯥꯝ ꯃꯅꯤꯡ ꯂꯩꯀꯥꯏ, ꯍꯟꯗꯛ ꯀꯣꯁꯦꯝ ꯂꯧꯕ ꯀ꯭ꯂꯥꯁ 12ꯀꯤ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯑꯣꯏꯅ 3ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯆꯠꯂꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯝ ꯊꯣꯏꯗꯤꯡ ꯏꯅꯥꯎ ꯁꯤꯒ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ꯫ ꯑꯍꯥꯟꯕꯁꯤꯗꯤ ꯏꯅꯥꯎꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯍꯥꯟꯅ ꯇꯧꯕꯤꯒꯅꯤ꯫ ꯑꯩ ꯊꯧꯗꯥꯝ ꯊꯣꯏꯗꯤꯡ, ꯑꯩ ꯕꯕꯥ ꯃꯤꯡꯅ ꯊꯧꯗꯥꯝ ꯊꯣꯏꯕ, ꯑꯩꯒꯤ ꯃꯃꯥ ꯃꯤꯡꯅ ꯊꯧꯗꯥꯝ ꯑꯣꯡꯕꯤ ꯊꯔꯣꯁꯪꯕꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯁꯤꯗꯤ ꯏꯅꯥꯎꯅ ꯃꯈꯥ ꯇꯥꯔꯛꯄꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯄ꯭ꯂꯥꯟꯁꯦ ꯀꯔꯤ ꯂꯩꯒꯦ, ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯈꯪꯉꯁꯤ꯫ ꯑꯩꯁꯦ ꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯒꯦꯅ ꯈꯜꯂꯦ꯫ ꯃꯔꯛ ꯊꯠꯅ ꯏꯅꯥꯎ, ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯄꯥꯎꯗꯝ ꯑꯃꯅꯤ ꯉꯁꯤ ꯏꯅꯥꯎꯒꯤ ꯃꯐꯝꯗꯒꯤ ꯇꯥꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯛꯈ꯭ꯔꯕ ꯃꯌꯥꯝ ꯑꯃꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯍꯤꯔꯝꯗ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯏꯅꯥꯎ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯃꯈꯥ ꯇꯥꯕꯗꯤ ꯏꯅꯥꯎ, ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯛꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯣꯏꯒꯅꯤ, ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯇ꯭ꯔꯥꯏ ꯇꯧꯒꯅꯤ, ꯊꯥꯒꯅꯤ ꯀꯥꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯏꯅꯥꯎꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯍꯤꯔꯝꯁꯤꯗ ꯈꯣꯡꯗꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯂꯥꯛꯄ ꯋꯥꯈꯜꯂꯣꯟ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ꯫ ꯗꯣꯛꯇꯔ ꯑꯣꯏꯔ ꯀꯩꯗꯧꯗꯣꯏꯅꯣ? ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯠꯂꯞ ꯑꯃ ꯇꯥ ꯂꯩꯅꯕꯅꯦꯕ꯫ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝ ꯊꯥꯔ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯦꯛꯖꯥꯝꯗꯨꯕꯨꯗꯤ ꯌꯥꯝ ꯂꯨꯏ, ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯈꯤꯕ ꯈꯣꯠꯈꯤꯕꯁꯤꯡꯗ ꯃꯣꯏꯅ ꯍꯥꯏꯗꯤ ꯁꯤ ꯇꯧꯔꯒ ꯂꯩꯕꯥꯛ ꯁꯦꯝꯗꯣꯏꯅꯤ, ꯂꯩꯕꯥꯛ ꯀꯟꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯇꯥꯈꯤ꯫ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯑꯗꯨꯒꯨꯝꯕꯗꯣ ꯃꯣꯏꯅ ꯇꯧꯕ ꯈꯣꯠꯄꯗꯤ ꯑꯩ ꯉꯁꯤꯐꯥꯎꯗ ꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ, ꯇꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯩ ꯍꯟꯗꯛ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯦ꯫ ꯑꯩ ꯃꯊꯪ ꯆꯍꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯚꯣꯇꯔ ꯆꯟꯖꯔꯒꯅꯤ, ꯑꯗꯨꯒ ꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯝꯕꯤꯁꯤꯗ ꯑꯩ ꯁꯣꯏꯗꯅ ꯈꯣꯡꯗꯥꯖꯔꯒꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯅꯥꯎꯒꯤ ꯆꯤꯟꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯁꯨꯗ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡ ꯊꯥꯡꯖꯤꯟꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯑꯍꯥꯟꯕꯅꯤ, ꯑꯉꯛꯄ ꯄꯥꯎꯗꯝ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯒ ꯏꯅꯥꯎ, ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯚꯣꯠ ꯂꯦꯞꯄꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯃꯣꯏꯒꯤ ꯕꯥꯁꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ, ꯑꯩꯅ ꯚꯣꯠ ꯀꯥꯔꯕꯗꯤ ꯅꯨꯡ ꯊꯥꯅꯤ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ, ꯂꯩꯇ ꯂꯥꯏꯔ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯗꯅ ꯃꯤꯌꯥꯝꯕꯨ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯐꯝ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯀꯦꯟꯗꯤꯗꯦꯠ ꯈꯨꯗꯤꯡꯃꯛꯅ ꯇꯥꯍꯜꯂꯦꯕ꯫ ꯍꯣꯏ, ꯏꯅꯥꯎꯁꯦ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯍꯧꯖꯤꯛ ꯍꯦꯛꯇ ꯚꯣꯠ ꯂꯦꯞꯀꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤꯗꯤ ꯏꯅꯥꯎꯗ ꯀꯔꯤ ꯂꯩ? ꯑꯩꯁꯦ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯍꯥꯏꯁꯨ ꯍꯥꯏꯗꯤ ꯍꯟꯗꯛ 12 ꯂꯣꯏꯕꯅꯤꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯊꯧꯁꯥꯕꯤꯔꯝꯗꯕꯁꯨ ꯌꯥꯏꯀꯣ, ꯑꯉꯥꯡ ꯍꯣꯏ, ꯍꯥꯏꯗꯤ ꯆꯍꯤ ꯈꯤꯇꯪ ꯅꯧꯔꯤ ꯈꯟꯕꯒꯅꯀꯣ꯫ ꯑꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯣꯏꯒꯗꯤ ꯃꯥꯟꯅꯔꯣꯏ, ꯑꯩꯒ ꯃꯣꯏꯒꯗꯤ ꯁꯨꯡꯃꯥꯟ ꯃꯥꯟꯅꯔꯣꯏ꯫ ꯑꯩ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ, ꯍꯥꯏꯗꯤ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ, ꯃꯥꯂꯦꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯑꯩ ꯁꯣꯏꯗꯅ ꯑꯐꯕ ꯈꯔꯗꯤ ꯑꯩ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯃꯈꯣꯏꯒꯗꯤ ꯑꯩꯒꯗꯤ ꯁꯨꯡꯃꯥꯟ ꯃꯥꯟꯅꯔꯣꯏ ꯍꯥꯏꯖꯒꯦ꯫ ꯌꯥꯝꯅ ꯑꯗꯨꯒꯨꯝꯂꯕ ꯑꯉꯛꯄ ꯄꯥꯎꯗꯝꯁꯤꯡ ꯑꯃꯗꯤ ꯀꯥꯟꯅꯔꯕ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯊꯧꯗꯥꯝ ꯊꯣꯏꯗꯤꯡꯒꯤ ꯃꯐꯝꯗꯒꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯦ꯫ ꯏꯅꯥꯎꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯔꯤꯗꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯦ ꯍꯥꯏꯕ? ꯑꯔꯣꯏꯕꯗ ꯑꯩꯅ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ, ꯑꯩꯅ ꯚꯣꯠꯁꯦ ꯁꯣꯏꯗꯅ ꯂꯦꯞꯄꯛꯑꯒꯗꯤ, ꯑꯩꯅ ꯁꯣꯏꯗꯅ ꯚꯣꯠꯁꯦ ꯀꯥꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯚꯣꯠꯁꯦ ꯁꯣꯏꯗꯅ ꯀꯥꯔꯛꯑꯒꯗꯤ ꯑꯑꯣꯟꯕ ꯃꯅꯤꯄꯨꯔ, ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯩꯅ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯊꯥꯖꯕꯗꯨ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯔꯛꯄꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯩꯍꯥꯛꯄꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯑꯁꯦꯡꯕ ꯅꯠꯆꯗꯦ, ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖ ꯈꯔ ꯄꯤꯅꯤꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫